ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯂꯥꯛꯂꯤꯕ ꯆꯍꯤ 15 ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯕ ꯂꯝꯗꯝ ꯕꯤꯀꯁꯤꯠ ꯚꯥꯔꯠ ꯑꯣꯏꯍꯟꯅꯕ ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟꯅ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝ ꯀꯌꯥ ꯄꯥꯏꯈꯠꯂꯤ ꯅꯤꯔꯃꯂꯥ ꯁꯤꯊꯥꯔꯥꯃꯟ ꯒꯕꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯕꯥꯂꯥꯅ ꯏꯝꯐꯥꯜꯒꯤ ꯖꯦꯅꯤꯝꯁꯇ ꯅꯧꯅ ꯁꯦꯝꯒꯠꯈꯤꯕ ꯗꯥꯏꯂꯥꯏꯁꯤꯁ ꯌꯨꯅꯤꯠ ꯑꯃ ꯉꯔꯥꯡ ꯁꯪꯒꯥꯈ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝꯁꯤꯡꯗ ꯊꯤꯕ-ꯍꯨꯝꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯈꯨꯠꯂꯥꯏ ꯐꯒꯠꯄꯁꯨ ꯂꯦꯞꯇ꯭ꯔꯤ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯃꯤꯑꯣꯏ 2 ꯐꯥꯔꯦ ꯈꯨꯔꯨꯝꯖꯔꯤ ꯃꯃꯤ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯁꯣꯐꯤꯌꯥ ꯍꯤꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯂꯥꯛꯂꯤꯕ ꯆꯍꯤ 15 ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯅꯕ ꯂꯝꯗꯝ ꯕꯤꯀꯁꯤꯠ ꯚꯥꯔꯠ ꯑꯣꯏꯍꯟꯅꯕ ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟꯅ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝ ꯀꯌꯥ ꯄꯥꯏꯈꯠꯂꯤ ꯍꯥꯏꯅ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯊꯥꯔꯥꯃꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯆꯦꯟꯅꯥꯏꯗ ꯆꯦꯟꯅꯥꯏ ꯁꯤꯇꯤꯖꯦꯟꯒꯤ ꯐꯣꯔꯝꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯊꯥꯔꯥꯃꯟꯅ ꯍꯥꯏ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯗꯒꯤꯁꯨ ꯉꯥꯛꯊꯣꯛꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯩꯕꯥꯛ ꯑꯁꯤꯅ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯂꯥꯛꯄ ꯁꯤꯡꯅꯕꯁꯤꯡꯁꯨ ꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯏꯟꯇꯔꯟꯁꯤꯞ ꯄ꯭ꯔꯣꯒ꯭ꯔꯥꯝꯅ ꯁꯤꯡꯅꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕ ꯉꯝꯅꯕ ꯅꯍꯥꯁꯤꯡꯕꯨ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯒꯅꯤ ꯍꯥꯏꯔꯤ ꯂꯧꯎ ꯁꯤꯡꯎꯒꯤ ꯂꯝꯗ ꯑꯍꯣꯡꯕ ꯀꯌꯥ ꯄꯨꯔꯛꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯑꯦꯁꯄꯤꯔꯦꯁꯟ ꯗꯤꯁꯇ꯭ꯔꯤꯛ 112ꯗ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯄꯤꯔꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯈꯜꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯊꯅ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ 118ꯗ ꯂꯧꯎ ꯁꯤꯡꯎꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯍꯦꯟꯅ ꯄꯨꯊꯣꯛꯍꯟꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯁꯥꯏꯟꯁ ꯑꯃꯁꯨꯡ ꯏꯅꯣꯚꯦꯁꯟꯗꯁꯨ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯃꯤꯠꯌꯦꯡ ꯊꯝꯂꯤ ꯍꯥꯏꯈꯤ ꯒꯕꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯕꯥꯂꯥꯅ ꯏꯝꯐꯥꯜꯒꯤ ꯖꯦꯅꯤꯝꯁꯇ ꯅꯧꯅ ꯁꯦꯝꯒꯠꯈꯤꯕ ꯗꯥꯏꯂꯥꯏꯁꯤꯁ ꯌꯨꯅꯤꯠ ꯑꯃ ꯉꯔꯥꯡ ꯁꯪꯒꯥꯈ꯭ꯔꯦ ꯑꯅꯧꯕ ꯌꯨꯅꯤꯠ ꯑꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯦꯁꯅꯦꯜ ꯗꯥꯏꯂꯥꯏꯁꯤꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯅꯦꯁꯅꯦꯜ ꯍꯦꯜꯊ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯁ꯭ꯇꯦꯠ ꯍꯦꯜꯊ ꯁꯣꯁꯥꯏꯇꯤ ꯃꯅꯤꯄꯨꯔꯅ ꯂꯤꯡꯈꯠꯈꯤꯕꯅꯤ ꯌꯨꯅꯤꯠ ꯑꯁꯤꯗ ꯍꯦꯃꯣꯗꯥꯏꯂꯥꯏꯁꯤꯁ ꯃꯦꯆꯤꯟ 10 ꯌꯥꯎꯔꯤ ꯃꯁꯤꯅ ꯃꯤꯌꯥꯝꯗ ꯑꯍꯣꯡꯕ ꯃꯃꯜꯗ ꯗꯥꯏꯂꯥꯏꯁꯤꯁ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯐꯪꯍꯜꯂꯒꯅꯤ ꯍꯥꯏꯔꯤ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁ꯭ꯇꯦꯠꯀꯤ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔꯒꯤ ꯀꯃꯤꯁꯅꯔ ꯀꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯨꯃꯟ ꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯇꯨꯡꯗ ꯒꯕꯔꯅꯔꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯋꯥꯔꯗꯁꯤꯡꯗ ꯆꯠꯇꯨꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤ ꯑꯃꯗꯤ ꯒꯕꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯕꯥꯂꯥꯅ ꯍꯦꯗ ꯑꯣꯐꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯁꯨ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈꯤ ꯍꯥꯏꯔꯤ ꯃꯤꯐꯝ ꯑꯗꯨꯗ ꯍꯦꯗ ꯑꯣꯐꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯨꯏꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯒꯕꯔꯅꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯈꯪꯍꯟꯈꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟ ꯑꯃꯗꯤ ꯊꯤꯕ-ꯍꯨꯝꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯄꯨꯂꯤꯁꯀꯤ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯟꯇꯤꯆꯥꯟ ꯈꯨꯜꯗ ꯊꯤꯕ-ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯕꯣꯝ ꯌꯥꯎꯅ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ ꯐꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯂꯣꯀꯦꯜ ꯃꯦꯗ ꯄꯣꯝꯄꯤ ꯑꯃ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯅꯣꯡꯃꯩ 2 .303 ꯔꯥꯏꯐꯜ ꯑꯃ CMG ꯀꯥꯔꯕꯥꯏꯟ ꯑꯃ IED ꯕꯣꯝ ꯑꯃ ꯑꯃꯗꯤ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥꯃꯔꯨꯝ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯄꯣꯠꯂꯝ ꯀꯌꯥ ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯈꯥꯎ ꯁꯥꯟꯇꯤꯄꯨꯔꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯤꯕ-ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯅꯣꯡꯃꯩ ꯑꯃ ꯏꯝꯄ꯭ꯔꯣꯚꯥꯏꯖ ꯄ꯭ꯔꯣꯖꯦꯛꯇꯥꯏꯜ ꯂꯣꯟꯁꯔ ꯑꯃ ꯂꯣꯀꯦꯜ ꯃꯦꯗ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯅꯣꯡꯃꯩ ꯑꯃ ꯀꯥꯞꯄ ꯌꯥꯔꯤꯕ ꯅꯣꯡꯃꯩ ꯃꯔꯨ ꯈꯔ ꯑꯃꯁꯨꯡ BPJ-ꯅꯆꯤꯡꯕ ꯄꯣꯠꯂꯝꯁꯤꯡ ꯐꯒꯠꯄ ꯉꯝꯈꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯥꯡꯍꯧꯃꯥꯟ ꯑꯃꯗꯤ ꯈꯥꯡꯖꯥꯡ ꯈꯨꯜꯁꯤꯡꯗ ꯊꯤꯕ-ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯄꯣꯝꯄꯤ ꯒꯟ 19 ꯄ꯭ꯔꯣꯖꯦꯛꯇꯥꯏꯜ ꯂꯣꯟꯁꯔ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯔॉकेट ꯑꯃ ꯐꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯒꯣꯜꯃꯥꯡ PSꯀꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯄꯨꯔꯨꯝ ꯂꯤꯛꯂꯤ ꯆꯤꯡꯊꯛꯇ ꯑꯥꯏꯟ ꯀꯥꯏꯅ ꯁꯥꯔꯝꯕ ꯕꯪꯀꯔ 3 ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ
Security Force na Thawal District ki tongan ba mafam dagi miyoy ani fare hairi Police ki pau ki matung ina Thawal District ki Khongjom PS ki manung chana laiba Khongjom Singthang mayai lekai dagi aina thingkraba lalharu PLA ki cadre ni haiba miyoy ama ngarang fare hairi Faraba miyoy adude Chamurai Lapam Haridas Sarma chahi ni phone mapani Mawon dagi mobile phone ama phangba ngamlei Amaromda District asima ki Lilong PS ki manung chana laiba Lilong Singkham mayai lekai dagi gari huran ba ama fare hairi Faraba miyoy adudi Mirai Mayum Nadim Sahi Kunim Tarukni Mangondagi registration yaudaba chaka ani panba gari ama laukhatkle hairi Pongpan Singambam Lekaida Arambai Tengolga Pambaina Lusingba ULF ke miyoy kharaga khana chaina bagi tawdokta Pambaina Lusingba UNF ke miyoy mari shokle hairi Arambai Tengol Unit 17 Kuragi office ta Security Force na red chathabada hunting boat mari 4-wheeler ahom BP helmet ama BP jacket ani charakna gram tara manga muki oigadaba heroin powder ni singnaba pochak camouflage bag ama rifle sling manga tactical belt mari BP plate nipan light BP plate fiber ani holster ani mobile phone ama magazine post ama wireless headset ahom wireless charger mari tear gas smoke cell ama insert bayonet ama .3 03 bayonet ani sword ani stallion box ani amade atai polam sing phangba ngamle haire Manipur Police na Surasampur District social media da Paulana Sandoktuna Miyam da Aki Akang Pokhan ba Tungan ba WhatsApp group amade Senate link taruk ki mathakta FIR pankre haire Asigumba Semjin Sajin ba amade Miyam marakta irang thokhan ba yaba Paul Sandokpa da senda ba miyoy singge mathakta angi oiba thabak lokhalaga ni haina police na khangalakre Assam Rifles na sindona tarahumdoi dagi Tha asigi tarahumdoi dagi hauduna Manipur nupi kuntra marina saba team ama numit tarani gi oiba Gujarat amade Kolkata gi khongsat chatkiba ngarang Imphal gi Mantripokhi da leiba IZAR shout ki half long half ta flag singkhat kre flag in tau kre Aroibada maroiba pau amuk hana pijari Lagliba sahi kunmanga asida lebak asibo maromdom lepsa bangamba lamdam Bexit Bharat ohenaba Finance Commission na tongan ba scheme kaya fakhale Nemra Sitharaman Governor Ajay Kumar Valana Imphal gi Zenimsta nauna sangat kiba dialysis unit ama ngarang sangakre Security Force na state asigi mafam singda thibahumba gi thabak leptana chathari khulai kya fagat pasung leptri amade Security Force na Thawal District ki tongan ba mafam dagi miyoy ani fare Hauzik oina Mami TV na sandok saba Manipuri pau loisinjare makha taba pau gi damak mijeng taduna laibiyu